my channel. It's me, Agukat, once again. And first of all, don't forget to subscribe my channel. Magtada Khuman Mukbang video sila puno pui kung nung kronjari masidi singju na charage more sabu chaninga na singju na tore do si hawai matak ta sa shilage mishiga ini siya malama hapetang tuat mana ba video na bi ba makai ka do kige chị trao hồ rồi ghé cuộn được hàng trái haijare gì đi hào à cameraman chỉ tin rồi này, thì sao phải giống người ta thì em tin vì cái sim ta, sao, hào lắm đi, cameraman này suy à mà gồng, còn kẻ mà mới là in kẻ mà một, sao. Nó ta đã đi rồi. As. Jadi
ꯁꯤꯡꯖꯨꯗꯤ ꯃꯩ ꯆꯠꯂꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯇꯤꯟ ꯌꯣꯠꯄꯗꯨꯗ ꯅꯤꯕꯅꯦ ꯃꯊꯤꯕꯣꯡꯅ ꯂꯥꯎꯔꯤꯕ Ngamaran jadi inte. ꯆꯤꯟ ꯁꯥꯏ ꯆꯥꯛꯈꯣꯝꯗꯤ ꯃꯤꯅꯥꯏ ꯑꯣꯏꯗꯕ ꯆꯥꯛꯈꯣꯝꯗꯤꯅꯤ ꯂꯣꯏꯔꯣ ꯂꯣꯏꯔꯣ ꯅꯄꯥꯅ ꯃꯅꯤꯡꯗ ꯋꯥꯏ ꯇꯩꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯅꯥꯀꯟ ꯁꯦꯝꯖꯤꯜꯂꯤꯁꯤꯒꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛꯅ ꯆꯥꯔꯤꯕ ꯂꯥꯏꯔꯤꯛꯅ ꯍꯩꯇ꯭ꯔꯤꯕ ꯄꯥꯛ ꯊꯥꯔꯅ ꯃꯁꯤ ꯅꯪ ꯕꯤꯑꯦ ꯄꯥꯁ ꯇꯧꯔꯝꯃꯤꯕꯗꯣ ꯀꯔꯤ ꯕꯤꯑꯦ ꯐꯦꯜ ꯑꯦ